Saina Lebagna Arunachal Pradesh ki manungda leba toan Mapham singda Maming Thonjinnaba Hotnaramle Bharat Lebagna akanba mongda yaningdaba phongdokre haina agency dagi phangba paw amana khangalakli paw asina makha taraduna hai saliba tha asagi tang taraga mathoi amadi taraga nithoida Saina Lebag ki Civil Aviation Ministry na Arunachal Pradesh ki manungda leba toan ba Mapham kungatret ki Maming Nouna lauthoktuna Saina ki territory manungda laihanaba Hotnarambani hairi Thaudoga Sigamari Lena Bharat Lebag ki External Affairs Minister na Fongdok Kibagi Matung Inna Saina Lebag na Arunachal Pradesh ki toan ba Mapham singda Makoi gi lam oiba yanaba Nouna Maming Thonjinnaba Hotnarakiba ase akanba mongda condemn tawe Arunachal Pradesh asi Bharat Lebag ki manungda leibani Saina Lebag na Arunachal Pradesh ki toan ba Mapham singda makoi gi lam oinaba Hotnaragliba ase kaidalungda mai pakroi haina mahakna makha tana phongdokki